Manipurda gasi nauna mioi mari positive oi kiba kalona Manipurda COVID-19 positive case kuntra taruk sukre active case na kuntra ni thoi sukre mioi mari di fagalaktra research tawkre ngasi positive oi kiba mioi mari asugi matang da henwa details kaloina na aikhogi ani super studio da reporter Premsan Langchindra lebire Premsan ngasi positive oi kiba mioi singado karam karam district singdagino makoina karam state singdagi halakibano haibdu marik sumna tambiyo KK hꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ COVID-19 ꯒꯤ ꯑꯞꯗꯦꯠꯁꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯈꯔ ꯅꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯍꯥ ꯍꯥꯈꯤꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯨꯍꯥ ꯍꯥꯔꯤꯕꯁꯤ ꯏꯄꯤꯁꯦꯟꯇꯔꯅ ꯀꯗꯥꯏꯗ ꯑꯣꯏꯕꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯝ ꯀꯟꯅ ꯍꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯄꯥꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯔꯛꯇ ꯃꯤꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯒꯦ ꯑꯗꯨꯒ COVID-19 ꯒꯤ ꯑꯣꯏꯅ KK ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯤꯛ positive oibagi changsu tamna henkalagli ngasi mak mioi mari positive oiri haibagi pau lagli mioi mari asigi manungda mioi amadi rims ki BRDL na mahagasi positive oiri haina confirm torokibani tasengmadi hairiba sample asi ngarang numidang athengbada test tawbada kogi mahagasi positive oiri haiba khanglaba matungda ngasi ayukna official oina tholakibani aduga hairiba mioi asi none dagini mahag chahi kunga mathoi shure aduga mahak asi Gujarat tagi haukiba tang taraga nipanda Manipurda thunglakibani haibasi khangmungamle aduga ngasigi positive oiriba mioi mari asigi manungda mioi ahum amadi Jenims tagi haibadi Jenims ki BRDL na confirm torokibani aduga confirm torokiba asigi matungina hairiba mioi ahum adudi amana Chuchampur dagi chahi kunga taruk shure aduga mahaksu khoigi haukiba tang tara humdoida Jiribam railway station da Yarokiba train, Chennai dagi lakiba train adu de Yarokibani, aduga ani shuba Jenimsta confirm torokli vasina, Kangpokpi district tagi, sahi kunlom surba nupini, aduga mahak asina, Gujarat tagi lakiba kogi tangtaraga nipanda Manipur thunglakiba sida mahak shu Yarokpani, aduga ikon kun bagi positive oiriba case asina, Senapati district tagi ni, hairiba mioi asi chahi taraga mapan shure mahak na nupani aduga mahaksu Chennai dagi lakiba train aduda Europe mioi ni haibasi khangba ngamle aduga hojik faubuda kogi Manipur gi oina confirm case ta kunthra ga taruk shure active case ta kunthra ga nithoi shure aduga mari amana recover tawba ngamkhre keke makha tarakpada Premsan hojik faubuda Manipur gi oina test tawkiba migi masing kya shure masida hojik ano ba test ki updates kari leri KK Manipur gi oina hojik test tawriba masing asi sabsana khangbang amdraga su lising mari gi henbadi test tawre haibagi pau lai aduga ngasi gi oina Jenims ki phangba pau gi matungina Jenims gi phangba pau gi matungina hojik faubuda sample chamri ga kunnasi kogi hojik tawriba yauna test tawbagi pau lakli aduga hayeng hangsit faubuda di nongmada chamnga gi changda test tawba ngamgani haibagi report su lakli aduga rims ki oina hojik ngaki mamangda sample chamaga taramanga asi kogi test over loikre aduga another chani ga taramapun amana hojik ngaki matung da khangba ngamlagani aduga RNA extraction tawbagi process ta chamaga yankai mari ma leiri aduna punna ngasi rims gi su sample punna kogi test asi chamri ga humdra humdoi tawba ngamgani haibagi panari hana pau fange aduga maruina rims ta kogi hojik mak confirm haibadi complete oraba test over loiraba masing asi khangbang amriba si hojik chathariba test asida chingnaba khra yaubadagi haibadi COVID-19 positive oiramba yai haibagi case khra leibadagi amuk rerun tawbadagi haiba test ki report asi thengthabani haibagi power su lakli aduga hairiba rims tawriba testing asigi manungda anouba COVID-19 positive oibagi power laklagadi miyamda makhatana update pijage keke adubu loisalakpa aroi bawang haiba tare hojiksi hokiba numi khrani mamangda Mumbai returni haibdi Mumbai digi tholakiba ambulance ta tholakiba miyama positive oikiba do hojik karamba case leri negative ki paw amasu haibet hairap tabagum tawi adubu madu tasengna negative oirebra haibatu kari update leri mandi mata Premsan KK khogi positive oireba sing asi ICMR gi guideline matungina 7 days tagina 14 days pawgi manungda makoi asi amukana test tawba matamda negative oiragadi home quarantine gi damakta makoi asi thaba yari haibagi asigumna wafam leikibagi matungda khogi haukiba nomuni gi mamangda more dagi khogi mamam sa ama negative oibadagi makoi discharge tawkhre
हारिबा पावसे ताबदा अखोगी मणिपुरगी मियामदा खरगी मखैदी पाकटपसी अखोगी नेमनखी अदुगी मथक्ता ngasi asi अखोगी मुंबईदगी लाखिबा मियोय अमा पॉजिटिव ओइखिबा अदु ngasi asi अमुखना रीटेस्ट तौखी जेनिम्सता अदुबु महाक अदुमक पॉजिटिव ओइरी अदु माक पॉजिटिव ओइरगसु मंगोन वायरस याबुगी चांग asi नेमथरे हाइबगी नुवायबा पाव अमदि लागली अदुगा ngarangsu रिम्सता अखोगी दिल्ली दा लायंग बचलुबा कामजोंदगी ममा मचा अनि दुसु टेस्ट तौखी अदु मखोसु दुमक पॉजिटिव ओइबदगी डिस्चार्ज तौबगी वाफम लेट्री अदुगा मरुइना हौजि हौजिमक लेरिबा पेशेंट सिंग असे अयामना स्टेबल ओइरी अदुगा मियामना ngahaklatna hangiba tha phadriba angang macha ama yauriba adugi phibam kamai torige haibi matangna su koina jenims ka gori sanaba matamda mahaksu stable oiri manipur da leiriba patient ayamba stable oiba maramna miyamna pakhatningai oide makoida thaba yaba pije pham thok hidak sing matam jana pijari haina paw lagli aduga keke amana ngasi lagliba khogi tongan ba flight chingda flight marida tongan bi aircraft marida manipur da thunglakhiba mioi masing asi पुन्ना कोइना एयरपोर्ट अथॉरिटी ऑफ इंडिया कोगी मसिदे थबक तोब मियोय अमदगी पावलोजब मतमदा पुन्ना चमरी के यांखै असि तोंगान फ्लाइट मरी द थुंगी हाइबगी पाव लागले अदुबु हारिबा पाव असि मुक अखोगी गवर्नमेंट की ऑफिशियल इन थादोरपददी चमरी गा निफु निपानी हाइबगी पाव मसु मुक लागले दुम हारिबा निसिगी मनुंगदा करमबने हेना कोगी चुमबगे हाइबदुदी मुक मदुगी मखाता अपडेट मुक खोइना मुक पिजरके अदुबु हौजु फावी कोइनादी कोगी मणिपुर लागलिबा मियोय सिंग असि टेस्ट तौब हेंगलेगी मतिक पॉजिटिव ओइबगी चांगसु हेंगलगली दुगा गवर्नमेंट की साइड तगिसु लखोट पयाबा कोगी थौरांग क्यामदि लौखली अदुबु नोंमा कांगना लाकदौरिबा नुंति खुदिंगी लाकदौरि मिया मसिगी दमक्ता कदाई फाउबा अरेंज तौबु ngमगदौरिबगे करी अल्टरनेटिव प्लान लेबगे हाइबदुदि मतमगी मतुंगिना लेंगाकी तोंगान बा थोलकपो ऑर्डर अमदि मखोगी थौरांग सिंग अदु येंगेबा मतुंगदा मियाम दमक पाउरमजगे केके थागसरी प्रेमसान कोविड 19 की मतंगदा यामना मरिक सुबा अपडेट का लोइना मिकुम नाहुम सिंग लेबियु थागसरी प्रेमसान